India ki origin doi ba aduga America da lai khrabi Sunita Williams space tagi halakre amasung masi 9 months matung da halaki bani ma ada chakre space station da lai re aduki matung da ma chakki ba capsule adu yakhi da ba halakpa yakhi da ba asum da ma ke trap oidan lai ki bani asuma 9 months haukra matung da space x Elon Musk ki company gi dragon hariba masi ki space rocket shuttle asida tolaga halaki bani amasung Florida gi off coast samudra torban da tarage kumkre adugo Sunita Williams halaki base masi space station da 9 months asi longest time ama leiru base masi ni khwaidagi angak po rise adugo Sunita Williams ase maki health condition marks 9 months oiru matung da pai du ta leiraba oxygen am to wat khraba aduga mauda hakchangi weight ama mase loina change tor ba adugo basaktam adugo condition prithvi ki condition hawa oxygen totally change oi khraba space ki malem awdal 9 months wana leiram laga chaba thakpa mathomum naidana capsule amagi manungda piklaba area amagi manungda yamna concisely yamna wana lelamba wana di yamna len khraponi maintain pressure karagumba amaga wari sanaba mi obam taga ur Wilmore ko ba scientist amasu yaw mane amani makhoi ani asitaga laimnambani adubu yam wana khanglam laga karam matam da prithvi si yora kadarino chatkadarino haibasigi asa punamak asi manglan punamak se pung phaki bani aduga mak ase hojik prithvi da kumal matung da hana khoi normal chat pa walking to pa ama mase masi su yate sini aduna mak se hospital dan direct puselese Florida da samadru asida tare aduga matung ta paman tongaki mafam sidagi mayam sangaga puthokle aduga matung da hospital dani chalise so Sunita Williams lakre prithvi da halakre maki matang interesting facts amadi asumba wari singli nari sikari ginoma aduni khangya wadi adu masida mention tawbe abu afam di Sunita Williams asinna space tagi changlaga prithvi ki atmospheric condition sida pressure asigi manu jangsil aguma tamsida ngasagi mana tong space shuttle ase masigi temperature khara high oikhat ki ba aduga changak pasida khara difficulties problem khara oiki haibegi ofam ni aduna around 7 minutes tema ki space shuttle aduga ground ka contact lai ki dresini ngahak sip myam wan rekai to khrapna haise space tagi prithvi ki atmosphere je changsi lakpase masini hairiya yamna sathina danger oiba matang ase just gravity prithvi dena bu chingsin bagi adu gravity du lai adu gravity lai to ofam dagi gravity lai ofam de changsi lakwa matang ase masidani hairi amna job kan problem thok nri si even masida crash oiba kachu yaw sine so Sunita Williams ase mark se Gujarat origin oi mane aduka mark ase America da laikiba naikiba aduna maram marga mark na yamna safety di ground da laibak ta taraba asida makai gi man pofam chapam sana mana pa magi pofam sat kipam masida mi sing ase yamna haraw ki sini Sunita Williams ase America da lairaga su mak ase Hinduism gi chali aduga Hindu gi oipa dharma gi larik amu ase space ta puraga madubuning bakhot pasam tawisi masu yam kanna nainari adu record ni hujik 9 months with Sunita Williams amati market friends makoi ohum mari leiru base 9 months si masi record create tawkhre aduga survive tawbi mioi base yamna wana khangla su survive tawba yabake aduga praman ama aduga sakti ama mioi bata potential lai haibase utkibani sini aduga Sunita Williams hoigi handaki se makoi se soidura laikibani aduga makoi na chatkhiba rocket ado chatkre ada space station da thamlamme halba matamda madu tonga ma halakadabni but ada yakidaba masina maram waraga yakidabani masi NASA na next adugo masatal ama thagat paiche masidi yakidre gari ma ek thage haksi adaba adugo condition am oimane aroi bada NASA ga Elon Musk ki SpaceX companies asiga tie up tawraga tha mapan chupna ngar matung da masi program tawraga thagat pani so thagat krai bu halak pasida amuke problem oiki sini prithvi amadi space ki marakta samna rakma matam sida ngasai gi space shuttle si degree aduki matik degree 1600 tagi 2000 degree for the maisa kakhat kisini adubu space to ki manung the heat seal da in amalai krisini mapanda aduki matik saraga so manung da ti makhoi bu aduki am sahanda pa normal temperature da thamba adu kumbagi makhoi gi adu kumbagi technology adu su hojik makhoi na lak pa space shuttle ase spaceship asida
mai pakhi adu karigo mai paklam dragadi manung de lairiba sing asu dum ising uful on gragada bani maduga madugi meisa duna 2000 degree celsius ta sagalak pataragadi kamain tawdori so masini yam danger orise so anyway hingdura lakle lagadi masi prithvi di chatpa ngamde sini makhong si adagi chatpa gi hainabi lairaktra banina aduna madu mak po amuk chatpa gi training pi dori aduga yamna nungai bu kumai yamagi saktam so ekre haidi space x yamna izzat wangkre Elon Musk ki izzat wangkre maki venture sing asaloina success oikhalakpa aduga Sunita Williams hoikisu yam chorpa historic oirpa mokhoigi adugumba life spent ama space to wikibase masina hojik maike khuding da haraubani tayambani aduna masi prithvi ki space ki history da chawrba masina iningai opa dugumba matang mo ikresani hojik Sunita Williams si hospital dani aduga mangon da kari mahik matai space tagi lakliba aduga ma ki hakchang da kari change masi purma si study torisni at the same time ma ka chapmanruba hanmanruba purma asini adupu makhoina harau kibase samudra da taraba landing tor matungda madudi tasengna remarkable ni hairi